ꯁꯤꯒꯤꯁꯦ ꯑꯦꯅꯤ ꯁ꯭ꯀꯤꯝ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯈꯪꯗꯦ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯈꯪꯗꯦ ꯁ꯭ꯀꯤꯝ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝꯁꯤ ꯇꯧ ꯀꯥꯟꯁꯤꯗ ꯐꯪꯐꯝ ꯊꯣꯛꯄ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯅ ꯐꯪꯗꯕꯒꯤ ꯏꯁꯨꯁꯤ ꯑꯗꯨꯝ ꯂꯩ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁ꯭ꯀꯤꯝꯁꯤꯕꯨ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯃꯇꯝꯗ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯑꯗꯒꯤ ꯐꯖꯅ ꯃꯣꯅꯤꯇꯔ ꯇꯧꯗꯕ ꯃꯁꯤ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯃꯃꯥꯡꯒꯤ ꯍꯥꯏꯔꯤꯕ ꯀꯪꯒ꯭ꯔꯦꯁ ꯒꯣꯔꯃꯦꯟꯒꯤ ꯃꯇꯝꯗ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄ ꯈꯪꯗꯦ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯈꯪꯗꯦ ꯍꯧꯖꯤꯛꯀꯥꯁꯤ ꯀꯪꯒ꯭ꯔꯦꯁ ꯒꯣꯔꯃꯦꯟ ꯑꯗꯨ ꯑꯗꯥꯒꯤ ꯍꯥꯏꯕ ꯂꯩꯇꯦꯕ ꯑꯗꯨꯝ ꯊꯕꯛꯁꯦ ꯊꯣꯛꯑꯒ ꯂꯥꯛꯑꯦꯕ ꯑꯗꯒꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝꯅꯤ ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯇꯅ ꯃꯁꯤꯒꯤ ꯚꯤꯛꯇꯤꯝ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯍꯣꯏ ꯆꯨꯝꯃꯦ ꯚꯤꯛꯇꯤꯝ ꯑꯣꯏꯕ ꯂꯩꯈꯤꯗꯕ ꯃꯌꯥꯝꯗ ꯄꯩꯁꯥꯁꯤꯡ ꯐꯪꯍꯟꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯅꯠꯇꯕ ꯂꯧꯃꯤꯁꯤꯡꯒꯤ ꯔꯤꯂꯤꯐ ꯍꯥꯏꯒꯗ꯭ꯔꯥ ꯂꯧꯁꯤ ꯑꯌꯥꯝꯕ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯕ ꯂꯧꯁꯤꯡꯗꯤ ꯑꯗꯨꯝ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄ ꯕꯣꯝ ꯀꯥꯞꯊꯔꯛꯄꯁꯤꯅ ꯂꯧꯁꯤ ꯎꯈꯤꯗ꯭ꯔꯕꯅꯦꯕ ꯃꯁꯤꯒꯤ ꯔꯤꯂꯤꯐ ꯑꯗꯩ ꯄꯦꯀꯦꯖ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯄꯤꯔꯛꯑꯦ ꯑꯗꯨꯕꯨ ꯂꯧꯃꯤꯁꯤꯡꯁꯤꯗ ꯐꯖꯅ ꯐꯪꯒꯗ꯭ꯔꯥ ꯐꯪꯉꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯗꯕꯅꯦꯕ ꯇꯧꯕꯇꯕꯨ ꯃꯁꯤ ꯑꯩꯈꯣꯏꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯌꯥꯝꯅ ꯂꯧꯃꯤꯁꯤꯡꯅ ꯊꯃꯣꯏ ꯁꯣꯛꯄ ꯂꯧ ꯎꯕ ꯃꯇꯝꯗ ꯎꯕ ꯐꯪꯈꯤꯗꯕꯒꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯁ꯭ꯀꯤꯝ ꯑꯃ ꯄꯥꯏꯈꯠꯇꯅ ꯈꯣꯠꯇꯅ ꯂꯧꯃꯤꯁꯤꯡ ꯁꯦꯟ ꯈꯔ ꯊꯥꯗꯔꯛꯄꯁꯦ ꯃꯁꯤꯗꯤ ꯃꯁꯤꯗꯗꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯤꯕ ꯀꯥꯡꯕꯨ ꯑꯗꯒꯤ ꯃꯣꯅꯤꯇꯔ ꯇꯧꯕ ꯀꯥꯡꯕꯨꯅ ꯐꯖꯅ ꯇꯧꯔꯀꯥꯟꯗ ꯂꯧꯃꯤꯁꯤꯡꯗ ꯐꯪꯍꯟꯕ ꯆꯨꯝꯃꯤ ꯃꯅꯤꯄꯨꯔꯁꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯀꯥꯡ ꯈꯣꯡ ꯆꯥꯏꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯩꯕ ꯑꯗꯒꯤ ꯀꯅꯥꯅꯣ ꯈꯔ ꯑꯉꯝꯕ ꯈꯔ ꯄꯛꯇꯧꯗ ꯇꯧꯕꯒꯤ ꯐꯤꯕꯝꯗ ꯂꯩꯕꯁꯤꯡꯗ ꯂꯧꯃꯤꯁꯤꯡ ꯑꯋꯥꯕ ꯇꯥꯕ ꯂꯧꯃꯤꯁꯤꯡꯁꯦ ꯍꯦꯟꯅ ꯋꯥꯍꯟꯕꯒꯤꯁꯤ ꯆꯨꯝꯗꯦ ꯃꯣꯏꯒꯤ ꯇꯧꯕꯁꯦ ꯐꯖꯅ ꯐꯪꯍꯟꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯕ ꯆꯨꯝꯃꯤ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯊꯝꯖꯩ